khá lấy cho lóng tôi tổng phần gì ꯑꯩꯈꯣꯏꯅ ngasi babuda irang sidagi aikogi red zone area protection committee bangutera khong GP gi ahal laman haron mayam punamangna aikogi area sibu ngasi bawduna ngaktuna lai hairiba area protection committee asigi ai isana president oiduna mayam siga loina hujik pawda ngaktuna lai aduga aikoina hairiba area red zone area protection committee ki area manungda laibiriba low mahazon singi mafamda aikoina karigumba kardang hajari hairiba aikoina ngaktana sukuina ngaktana laibasida aikoigi awatpa equipment maru oina afaba makhangi don amakatang laiba darkar oi aduna maram aduna hairiba red zone area sida laibiriba low mahazon singda aikoina yamna pikpa amount da low sangama mada sumnagi lupa lising ani ani katang donate tawinaba haiduna aikoina media gi thongda red zone area committee gi maikaidagi hanana hajari akoina khunngangna bagi damakta maru oiba equipment don se laina bagi damakta akoibada akoigi red zone area agi akoibada lairiba saban nauda khong tera khong hoktak sigi praja singna khaina raga paisa makai khar makai de laijare aduna pukchen chauna hairiba yamdraba sumnagi lau sangamam da lupa lising ani ani khatang mateng pangbiyo haina aikoina media gi thongda lau mahazon singda aikoigi maikai digi hanana haijabga loinana kurumjari aikoina dona se lining ni bagi maramdi mamangda kukising haitare singna hanjin hanjin nongoi kapsilakwa aduga loina aduda natana
ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯖꯔꯤꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯡ ꯆꯟꯖꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤꯁꯤꯡꯅ ꯂꯥꯛꯑꯒ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯨꯝꯕ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤ ꯇꯧꯔꯛꯏ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠꯂꯥꯏ ꯂꯩꯇꯕꯅꯤꯗꯅ ꯃꯈꯣꯏ ꯀꯥꯔꯛꯏ ꯑꯣꯔ ꯀꯥꯔꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯑꯗꯒꯤ ꯍꯦꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯗ꯭ꯔꯣꯟꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗ꯭ꯔꯣꯟꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯑꯗꯒꯤ ꯈꯨꯟꯖꯥꯎ ꯑꯍꯨꯝꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯃꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯁꯤ ꯃꯇꯪꯗꯤ ꯑꯩꯈꯣꯏ ꯊꯝꯃꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯃꯈꯜꯒꯤ ꯍꯥꯏꯇꯥꯔꯦ ꯅꯥꯏꯠ ꯚꯤꯖꯟ ꯌꯥꯎꯕ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ ꯑꯃꯈꯛꯇꯪ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯀꯨꯞꯅ ꯃꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯉꯝꯕ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯃꯔꯨꯑꯣꯏꯅ ꯑꯋꯥꯠꯄꯁꯦ ꯍꯩꯔꯤꯕ ꯂꯧꯄꯨꯁꯤꯡ ꯑꯗꯩ ꯒꯣꯔꯃꯦꯟꯁꯤꯡꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯈꯣꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯂꯧꯄꯨꯁꯤꯡ ꯑꯃꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯕꯅꯤ ꯑꯩ ꯍꯧꯇꯛ ꯇꯝꯐꯥ ꯈꯨꯅꯧꯗꯒꯤ ꯁ꯭ꯔꯤ ꯇꯈꯦꯜꯂꯝꯕꯝ ꯕꯥꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯎꯠꯇꯔꯈꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯄ꯭ꯔꯙꯥꯟ ꯑꯣꯏꯕꯤꯔꯝꯕ ꯍꯧꯖꯤꯛꯁꯨ ꯑꯣꯏꯕꯤꯔꯤꯕ ꯕꯥꯂꯦꯁꯣꯔꯅ ꯁꯤꯟꯕꯤꯗꯨꯅ ꯂꯣꯀꯦꯜ ꯑꯁꯤꯗ ꯑꯦꯔꯤꯌꯥꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯄꯨꯟꯅ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯃꯛꯇꯗ ꯁꯤꯟꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯇꯤꯁꯤꯕꯨ ꯌꯥꯝ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯉꯛꯄ ꯐꯪꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯁꯤꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯔꯥꯛꯄꯒ ꯂꯥꯟꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯂꯥꯏꯁꯦꯟꯁꯁꯤꯡ ꯄꯥꯏꯗꯨꯅ ꯉꯁꯤꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯧꯇꯛ ꯅꯥꯎꯗꯈꯣꯡ ꯋꯥꯡꯁꯥꯕꯟ ꯑꯃꯗꯤ ꯇꯦꯔꯥꯈꯣꯡ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯍꯧꯗꯨꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯃꯅ ꯆꯦꯟꯁꯟ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯑꯃꯅ ꯑꯃꯨꯛ ꯆꯦꯟꯁꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯉꯁꯤꯐꯥꯎ ꯌꯥꯝ ꯐꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯤꯁꯤ ꯃꯤꯅꯥ ꯁꯤꯡ ꯆꯟꯕ ꯃꯤ 4 ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯅꯖꯔꯛꯄꯗ ꯑꯇꯣꯞꯄ ꯃꯤꯂꯤꯇꯦꯟ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯗꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯇꯤꯛ ꯀꯌꯥ ꯆꯥꯗꯕ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯨ ꯑꯌꯥꯝꯕ ꯂꯥꯏꯔꯕ ꯃꯤꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯔꯤꯕ ꯂꯧꯁꯤꯡꯁꯤꯒꯤ ꯃꯍꯥꯖꯣꯟ ꯑꯣꯏꯕꯤꯔꯨꯔꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯡꯁꯤ ꯎꯖꯔꯒ ꯍꯤꯡꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯅ ꯑꯋꯥꯕꯁꯤ ꯈꯖꯤꯛꯇꯪ ꯄꯨꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯒꯦꯅ ꯇꯝꯖꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯑꯇꯣꯞꯄꯗ ꯂꯩꯕꯤꯔꯤꯕ ꯃꯍꯥꯖꯣꯟꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅꯤꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯑꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯛꯅꯕꯁꯤꯡꯁꯤꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥꯁꯤ ꯊꯝꯖꯩ ꯂꯣꯏꯅꯅ ꯍꯧꯇꯛꯁꯤ ꯅꯣꯡꯃꯩꯁꯤ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯊꯔꯛꯈ꯭ꯔꯦ ꯍꯧꯇꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯆꯦꯟꯗꯦ ꯋꯥꯡꯉꯨ-7 ꯑꯩꯈꯣꯏꯒꯤ ꯃꯩꯆꯥꯛꯄ ꯆꯤꯡꯒꯤ ꯇꯥꯏꯅꯕ ꯀꯥꯔꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯈ꯭ꯔꯦ ꯑꯗꯨ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯡ ꯉꯥꯛꯃꯤꯟꯅꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯑꯩꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯐꯅꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ ꯂꯥꯜ ꯑꯁꯤ ꯊꯥ 10 ꯍꯩꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯃꯁꯤꯗ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯔꯩꯕ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯨꯝꯅꯃꯛꯁꯤ ꯄꯥꯡꯍꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯔꯤ